ꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯨꯒꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛ 이반이 우나ꯗꯤ네 어디더네 ꯑꯩꯒꯤ ꯂꯤꯛ ꯐꯖꯕ ꯑꯃ ꯁꯥꯒꯗꯕ ꯍꯣꯏꯗ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ natik napadi sadana aigi lamida kholu bulo abi sadana ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪ ꯉꯁꯤ ꯀꯝꯄꯅꯤꯗ ꯆꯠꯂꯒ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯪꯗꯅ ꯂꯩꯕ ꯉꯝꯒꯅꯤ ai khande nang boina thapa khongdi lorpare oi lawai nupi nang mo phomji porese yumsi thamai kang sijinege minai honjelu porpare 시작이 hen 뭐 흔들었게 하라 나 사람 나 사도가라 말보다 짭짤한 칸마다나 하이도 봉합 들어봤어 낭기 비랑 눈을 잘리바 파오콩도 에이 짭짤한 칸길이 또 어두마 시금의 비움시대디 이네 그러면 낭기 마팅 방가니 이네 그러면 방갈 토큰